Friends mayam ngarang si mayam na yamna thajadaba mawngda Israel na Syria gi Airbase kharada mokai hana Air Force leramba do hojikandi hari mahamsi Air Force ti leitri hai ko dubu hari ba maru oiba Syria manungda leiba mokai hana gi Bashar al-Assad ki matamdagi chalaira ko dugumba Air Force ki even runway yauna do Air Force ki camsing do Air strike tawra thugai kheba pausi different media da hojik nainadana masigi matangda mokai yam kan nainare aduga masida khangin biya basina kaino har kanda hoji paliba Syria gi sarkar se hai sarkar sidi Israel amusung USA na install taw kiba sarkar ne babadi even hana dagi keno gi aina mamangi video amadu su pan kibne ko hoji laiba Syria gi sarkar se makoi gi leaders matamam da ISIS commander oiramba dagi install taw sela kan puppet oina makoi gi chabi oina thamine Syria gi leader amoina ko ado adugi amna tawdana ngasai hanagi tanthokre adugi matungda anoba mokoi apam thamlo matungda moka hoje mokoi Airbase singda Israel no ke attack tawba hawrineba aduna masi adu mayam gi Israel gi hadi tawkiba mokoi gi ideology si mayam dum khanga poni ko mokoi gi di mokoi na pami si kaino har kan mokoi yim thangna bada leiba country khudi makse hari basing si mokoi de mit kan na yembam ti yaro hebne baduga mokoi attack tawpa ngambagi changda facility kuchu khulai oigre Air Force oigra amata leibi yaro habne ko ken sagi Israel na phongdo isidi makoi ta leigi haba makoi na everything advanced weapon oigra am oigra makoi da loina leibi ay to buta akoi basingda leiba arab countries makai leibi yaro habne baduna makoi khatang leiraga makoi na taning bo tawbo daidi madugi obstruction am pirak tana bai tare ko adugi pandam nani ko Israel hausi tawse aduna Syria gi hana leira makhudi makse loina thuai khai da loi khrabne ba Bashar al-Assad chen khram matungda aduga hausi na muka lehori ba khara do ngasai gi Airbase na kai na khara lehori kambu samuka Israel na tawri samuka har basingi attack tor thukai bne ba aduga sigi matang de Israel na hai ki basi koi gi Syria da Air Force leibi yaro he ko sem palle wa bi Syria da Air Force leibi yaro moi gi just land army khatang leiga dong ne ha bne Air Force moi khatang leiraga makoina thugai ni matam thugai bi yaba makoina de hallaga koi da kapla ko yada na bai damakta Air Force leibi yaro he ba chap mane ba ko aduna Air Force hek leiba gi wakhal se khanna pa hobaga Israel har sina makoi attack tawra thugai ga ne ha bne aduna khongpak na net silaga thamba gumbani ko hasi Syria se adu sigi posi hanan Bashar al-Assad si leiring ai dedi asigi posi Israel na tawbu ngamam deba dubu kari upai lei makoi gi Syria manungda unity oidabnina Israel ga USA ga na chiron chatlaga ngasi pura thugai re Syria ri thugai ra matungda Assad su chen hire Russia da duga hoji le horisina muka military equipment makai si amuka Israel amu thugai ra paneba aduga sigi matang sida Israel na wafam amasu phongdo khibele habadi mohoina masi attack tawrisi maroina hariba Airbase masida Turkey gi moigi army sing adu military sing laaga build up tawbagi pau phange adugi thugai bani sine tawbu tasengmagi di Turkey na so hai khaduga even Syria na so hai khe hariba hamse Turkey gi soldier laite habane ko aduga mohoina Turkey si Israel na yaning desina kaigino harga di Israel ga Turkey ga si thina badum khar leidena ko mayam su khambira pone duna Israel na har si Turkey gi army amu phoba mafam si pusin biaro aduga even pusindra kan su madugi maralam pira kan da ngasai mafam si attack taw bane Israel na tawse adun makoi di maralama pina bo honara kan attack taw bane adu sigi matang sida makoi gi di Syria gi lai sarkar si kari upai le makoi di mapangal lai jadawni na America do wakat le sumaina attack taw yam ton ani ko hingi si mi man attack taw pada thugai khaibada masana khud han mangam bagi mapangal lai ba natre ko hajo lai arab countries makai se makoi gi di makoi mayam gi dedi ori ba USA do wakat pai ta USA na mo kamai taw ba Israel nga manung tanara ka USA na green light pira kanda Israel na attack tawhan mane baduga hai green light piba country do adum wakat toy ne ba arab countries makai je aduna Syria gi sarkar gi side gi wakat kre habidi Israel na khoi da sumai taw bire khoi da thugai bire khai bire adu USA na muka Israel da hai kana khoi taw banu hai re adu Israel har sidi taw dringai da USA da hana khandara matungda makoina green light pira matungda khoi attack taw bune have ne aduga manungda de ama khatani ko mapanda na ngasai gi taw banu khot kanu haiba thinge di loina thingmanga maponi America na du thingdri ne ko tawhalli ni adu makoina masana di arab countries makai je upai leijatramni na America da amuka nuan jaba tawhan biganu thugai han biganu ena ko sigi matang sida only Yemen and Iran khaktani ko sida thawna lai de lepa ngasi yai khai thugai na to khari se ado atai sing se pura minai oina khongpak na nesilaga lai khrabni USA masung Israel na aduna kari gumba amata tawbangam bagi thawna lai te hosi moida